अहानबदा मरुओइबा पाउ मणिपुर की वांगमा यावना मफम कयादा लमयानबा हिजम इराबोट की चामा कुनमंगा सुबा मपोक कुमुन पालन थौरम पाक सना पांथोकनख्रे नुमिदांगी मतमदा मियामना मैराक कनगदौरे अथवान अबोनमई मिहाट यूनियन होम मिनिस्ट्री ना हक्चिन लौपगा लोइनना एनआईए केस सिननबा एफआईआर की कॉफी तारकनबा खंगलकले हाइना चीफ मिनिस्टर एन बिरेना हाइख्रे अथवान अबोनमई की मिहाट बीजेपी ने लुचिंगबा मणिपुर लेंगाक असिगे फेलियर नि हाइना एआईसीसी की ऑब्जर्वर प्रद्युत बोडलोइना लेंगाक मराल सिक्रे अमदी लोसंदुना थमलंबा लुपा करोड़ मरी रोमगे जाली नोट का कोनाना मियोय अनि थौबाल सिडियोना फागत पंगमख्रे खुरमजरे टाइम्स ऑफ मणिपुर न संदोकचबा मणिपुरी पाव मीटिंग ताबिरेबसिंगबु आनंदी लेचोनबमना तराम नोकजरे मियाम द मपुंगैबा पाव पिजद्रिङै मांगोइनना हौजिक मालेमगी ओइना चौबा लाइचदमा ओइरिबा कोविड-19 गी वेबसिंगदगी ngaktoknaba फेस मास्क उप्पा मियोय अमगा अमगा गी बरकता फिजिकल डिस्टेंसिंग थंबा यामना तोइना खुद सा सेंगना हमदोकपना चिंगबा अइखोय खुदिंगमकना पांगथोकपगा लोइनना लाइचद असि माइथिबा पिनबा अपुनबगी थौदांग अदु लौमिनरसि हाइना टॉम टीवी की माइकैदगी मियामदा अपील तौसरी हौजिक मपुंगैबा पावसिंग पिजरी स्टेट की थाक तंगसी लमयानबा हिजम इराबोट की चामा कुनमंगा रक सुबा मपोक कुमोन पालन थौरम पांगथोकरे लमयानबा हिजम इराबोटना नुंगाई याइफना लैबा पुंसी मरेल अमा थादोक्तुना मियामगी अमदि लैबाकी दमक कथोकिबा अदु अइखोइना निंगसिंगबगा लोइनना तुंग इंदुना सतमिनसी हाइना चीफ मिनिस्टर एन बिरेना मियामदा अपील तौरक्ले वाफम असिंगसी स्टेट लैंगाकना सिंदुना इम्फाल वेस्ट डिस्ट्रिक्ट की थांगमैबंदा लैबा इराबोट स्क्वायर दा स्टेट की थाकता इराबोट डे पालन तौबगी थौरमदा फोंदोखिबनी थौरमदुदा सीएम न लुचिंगदुना लमयानबा इराबोट की मितमदा लैसु कत्तुना इकाई खुमनबा उतके थौरमदुदा चीफ मिनिस्टर न मखा ताना हाई नुमिदासी स्टेट हॉलिडे ओइना लाउथोखरबा मतुंग लैंगागसिना मखा ताना स्टेट की थाकता पालन थौरम पांथोक्तुना लाकले लमयानबा इराबोट न मरैबाक निंगबा कथोकपा अदुखक नतना महाकि निंगथौ कोलगी नुंगाई याइफबा पुमनमक थादोक्तुना लैबाक मियामगी याइफनबा अमदी colonial rule की आवाज सैथेंग मियोट मिनैदगे नानथोकनबा कथोकिबा अदु ngasi gi mirol na kaufade lamyanba asigi thabak thoram mahakna pamjaramba wakolon sing ningthina khangbaga loinana thabak oina onthoknaba hotnaminasi haike miyot minai gi mayokka achau masa khaiba adu ngi mayokka yamna luxurious life थादोगा लेबाकी मियांगी दमकता कथोपा ngamba दुगुंबा महाकी मपोंग नमिना से कोइना स्टेट हॉलिडे लाउथोकपनी अमरोमदा थौरम अदुगी नाकलदा अथवान अबोनमई मिहाट की मतंगदा हौजिक थिजिनबगी थबक चथरिबा असिगी मतंगदा पाउमी सिंगना हंगबा वहांगी पाखुमदा चीफ मिनिस्टर ना हाई मियामगी सेंटिमेंट अमदी थोखिबा थौदोक अदुगी मओंग अदु येंगलगा एनआईए ना मिहाट अदु थिजिनबा लेंगाक असिना अनिरक जेरोल थाखरे मदुगी पाखुम ओइना यूनियन होम मिनिस्ट्री ना लेंगाक की थौदोक अदु येंगसिनबगा लोइनना एफआईआर की कॉपी थारकनबसु खंगलकले अथुबदा यूनियन होम मिनिस्टर गा उनदुना थौदोक अदुगी मतंगदा कुपना खनरगनी अमदी अथुबदा एनआईए ना केस असी पाइहंदुना थिजिनबा तक्सिलगने मियाद अदुगे अचुम्बा पुथोक्तुना सेनबा मराल लैबा मियोइसिंग मतिक चाबा सेराक पिगनी हाइना चीफ मिनिस्टर ना मखाताखे mayam gi sentiment algo thoiba case to gi nature du yenga kana khoina masi एनआईए दा सिनरसी लौबियो हाइदना चिठी मा इबनी मदुगी चिठी दुगी रिप्लाई द मोइना फरे दुदी अखोय एग्जामिन तौरगे नोगी एफआईआर कॉपी दु याउना फॉर्मल इरो ओन हाइबदगी कोई सेकंड टाइम चिटिंग अरंग नहान इग्रे अदुसो आई सटप कांदा आयादा आई यूनियन होम मिनिस्टर उनरगा वारी वटाई सानरगा मदुगी
सबसाइड तौननबा आई तौरकनी lamyan bahizam irabot ki chama kun mangarak suba mapok kumon ngasi Manipur University Students Union musuna sinduna University asigi court holda pangthokrai palan thorom aduda School of Social Science Manipur University ke din Professor S Mangi musugi President Maivam Michael na athoiba mithunglen oina saruk yakhe palan thorom adugi manung channa lamyan ba irabot and his vision of modern Manipur haiva themda khana nainakhe पांगथोकिबा पालन थौरम अदुगी मतंगदा वांगांग लदुना प्रोफेसर एस मंगीना हाई लमयान हिजम इराबोदसी पॉलिटिक्स तत नतना साना खोदबगी लमदसु मांगजिन थारंबा लुचिंगबा मने मसिगी मथक्ता खुनाई अचुंबा माइकैदा पुरकनबा होनरमे मणिपुर बु साउखतनबगी हिरम खुदिंगदसु इराबोतना हनबा लेतना थबक तौरमे मखाताना हौजिकी मतमदा हौरकलिबा मिरोल असिना इराबोत की पुंसी वारी अमदी महाकी थबक सिंग नैनबगा लोइनना लमयान बसिना पामजरंबा सिंग थबक ओइना पांगथोकपा तंगाई फदे हाइके अखोगी मणिपुर यूनिवर्सिटी दा अखोगी मुसुना सिंबी लांगबिदुना मागी मतंग दा थोरम मा पांगथोलिबा सिमक्सी आइना अंडरस्टैंड तौजबददी माना तौरमिबा थबक थना सिंग अदु मदु अमुक्तंग हंगलगा येंबा खक्ता नतबदा माना मागी वखलोन मयाम सिंदु सोंग पुथोगा खन्नरगा मदुगी कंटेम्पररी रिलेवेंस करी कई ले हुजिकी मतम स्टेदा मदुगी रिलेवेंट ओइबना करिनो हुजिकी मिरोल ना माना तौरम थबक थना दगी करी करी अखोना तमजनिंगाई लेबा अदे वखलो सिंग होबयाबा अदु मयाम सिंग सि अंतंग नैननबा मपुंगना सिनबनी आइना खंजे चाही खुदिंग की पांगथोकपगुम जननेता इराबोट बर्थ सेलिब्रेशन कमिटी अमदी MDU की लीलारोई सिंगना सिंधुना ngasi MDU की होल्दा सामकुन मंगारक सुबा जननेता इरावत की मपोक कुमन थरम पांगथोक्रे लैंगाक न पीबा SOP ngak न पांगथोकिबा थौरम अदुदा MDU की प्रेसिडेंट सोराइसम केसोराम सेलिब्रेशन कमिटी की चेयरमैन सरत सलाम MDU की VP सुगोल चंद्र शर्मा अमदी सीनियर डायरेक्टर डॉक्टर एल गोजेंद्रोना मरुएबा मियोई सिंग ओइना सरुक याखे थौरम अदुगी सरुक अमा ओइना लमयानबा इरावत की मितमदा हैकत लैकत तमखे थौरम अदुदा सरुक याखिबा सिंगना लमयानबा इरावतना लौरंबा थौदांग सिंगबु नौहौना निंगसिंगनखे चामगा कुनमंगा सुबा लमयानबा हिजम इरावत निंगसिंग कुमोन थौरम मणिपुर स्टूडेंट्स एसोसिएशन दिल्ली MSAD na sinduna Sky View Hall Minithong hata da pangthokre thoromaduda MU ge Associate Professor Department of Economist Dr. Chinglen Maisnam amadi DM University ge Assistant Professor Department of Political Science ke Dr. Arambam Nonina athoiba mithunglen sing oina sarugya khe thoromasiga mari leinana MSAD na sinduna online ki khuthang da pangthokiba essay competition da makok mathang takraba singda mana mathum sing enthoke thoromaduga mari leinana Chinglen Maisnamna लमयानबा इरावत की मियाम दगी खंगदबा सिंग तम्मी महाकी ओजादी मियामनी हाइना हाइरमबगा लोइनना वात पादबा पामजबा मियोइनी मरमदुना हौजिकी मिरोन सिंग असिना इरावत की वखलसी लैरिबरा हाइबसी अचौबा वहंग अमा ओइरी हाइखे अदरमान ततना हाइरमी नुपी लान मतमदा करि हाइरमी दिसंबर 23 अमा होखरे दिसंबर 23 अमा लाकले कावरबरा निंगरा नुमिगसे लाकनी हाइबा सम पुनसिलु देवी इफा फारिबदो निंगरा नुमिगसे लाकनी हाइबा अदरमान ततना हाइरमी से नुमित अमा होगसु नुमित अमा तुम लाकनी अदो नंगी वारिबा नंगीबा अवाबदुदी मदुदी नंग कदम मद कोय हेन मदि मसाला बंगलकनी अदुना सम पुनसिलगा नंग सेम साव लान अमा लोइदे हाजना लान अमा लाकोय खनगनो अदुना कावरब्रा हाय वहंसे मान तोय नंगन जननेता हिजम इरावत की चाम कुनमंगा सुबा मपोक नुमित का मरी लेना पासोय केंद्रदा सोथना हिंगलिबा इमुंग कयादा चेंग अमदी जिंहापी बगी लोइनना केंद्र असिगे मनुंगदा लैबा क्लब सिंगदा थौरम असि पांगथोकपदा केंद्र असिगे इंटेंडिंग कैंडिडेट वांगखेम दिनेश चंद्रना मतेंग तौखरे थौरम असिगे मरी लेना ngasi पासोय पार्ट 2 दा लैबा महाकी मयुमदा लमयानबा इरावत की मितमदा लैसु कतुना इकाई खुमनब उत्पगा लोइनना केंद्र असिगे मनुंगदा लैबा लाइरबगे पनखैदा हिंगलिबा इमुंग कुनगा मंगादा चेंग बेग अनि अनि खुदसिनखे लोइनना युम कई मफम चादबा नोंग युबा इमुंग मंगादा जिंगा van ani ani su खुदसिनखे थौरमदुदा वांगांगलदुना दिनेश चंद्रना ngasi इरावत बेगा मरी लेना महाकना पामजरंबा मियामगी सेवा तौबा हाइबा वाखलोन अदु महाकना मतौ तमजरगा महाकी अंगंबा खरा केंद्र सिगी मियामदा मरुओइना लैटा लाइरा सिंगदा यंथोपने
ngasi gi numida siga mari lainana kendra si Senba thungna gari gi oiba rally ama chatuna laikai gi leiriba club singna sinduna thauramasi pangthoknariba sida mateng oinaba mahaki maikai dagi angamba mateng pangbani haike अखोई लेबाक की दमुक्त कथोख्रबा असिनो मयामनसु तदो हिंदन खंगनरबा लेकिद्रबा हिजम इराबोट महाकी सैक्रिफाइस मयाम की दंत माना कथोखिबा मोंग अदु अहाकना लौजरे हैरगा ngasi अहाकी केंद्र अस्ते लेरबा नुंसीजरबा चिन्नाव लेजद्रबा इमुंग सिंगदा अहाकना अंगंबा चेंग बेग अममम पिथोक सबनी लोलना अहाकना युमलै नातै चाद्रबा नोंग ताबा मतमदा इसिंग ओरोन यू नोंग यूरबा इमुंग सिंगदसु अहाकना जिंगा भान अनि खक पिथोक सबनी थौरमसी हिजम इरावत मेमोरियल चैरिटेबल ट्रस्ट नसु सिंधुना लमयानबा सिगी पोगनाफम ओइरिबा पिसुम ओइनाम लेकाइ दसु पांगथोके थौरमदुदा लमयानबा सिगी मूर्ति दा हाइकत लेकत तमदुना लमयानबा असिना पामजरंबा कया अदुबु निंगसिंगदुना इकाइ खुमनके थौरमदुदा कैसामथोंग एसिगी मिरेप ओइना थोगलकलिबा RPIA गी स्टेट प्रेसिडेंट सु ओइरिबा महेश थौनाउजम सु सरुयाके थौरमदुदा वा ngangladu महेशना हाइखिबदा लमयानबा असिना हिंगलिंgai matamda पामजरंबा मियाम की सेवा तौबा इरेबा कनबा मणिपुर की ngam khai ngakpana singba wakhalon kaya ase hauziki matam gi oina mioiba khudingna khandraba yadraba wakhalon ama oire ngasigi mahaki mapo kumonasina lakpada lamdamasigi miyamna lamyanba hizam irawat ki wakhalon aduda sangsinduna afaba khunai ama sembada punna thodang longminasi haike amaromda trust asigi advisor NZ nongyaina haikibada trust asina hizam irawat na laikhidabagi brahmada lairiba खोफम असे सेमगत पियु हाइदुना सतखिबा सही अनिरोमगी ममांगदगी लैंगाक असिदा तक्सिंदुना लाखिबने अदुबु कोविड लाखिबना मरम ओइदुना हौजिक फाउबदी थबक पाइखतना लैरे अदुबु लैंगाक असिना अथुबदा मफम असि सेमगत पिदुना मालेमगी टूरिस्ट कयागी लाखफम ओहेनबियु हाइखे कोई तांगबो की जगह सैगांग डिवीजन की तांगबो दमा लैगिदम बर्मा की 1951 दा हाइबो जगह अनिसि सेम्बियोना कोई राज्य सरकार कोई कनो पीग्रबने वाकत चेरोल पीग्रबने हाइबा जगह अनि सेमतम द मसी मालेम की कोई लम कोई भी सिंग मफम ओहनबा जगह जिदैदा कोई कनो हाइबा तारे म्यूजियम लाइब्रेरी यावबा हाइबा तारे पृथ्वी की लेबाक सिंग तौनरेब लुसिंग मफम तौरिबा कोई मफम अमा गुड इंफ्रास्ट्रक्चर यावबा दुमा आई थमग्रबने ngasi dei cheyeni मुखी ममांगदा मोरेदसु लमयानबा हिजम इरावतना लेखिदबा चामा कुन मंगारक सुबा थौरम पांथोखरे इमा कोंदोंग लाइरेंबी हराउबुंगदा पांथोखिबा थौरम अदुदा ऑल कम्युनिटी डेवलपमेंट ऑर्गेनाइजेशन मोरे खानोंगपोक अपुनबा नुपी लोप नुपी खुनाई साउखत लमजिंग लोप मिटै काउंसिल मोरे अमदी ऑल मणिपुर स्टूडेंट यूनियन टेक्नोपल डिस्ट्रिक्ट कमिटी ना पुना सरुक यादुना थौरम असिबु पांथोखे तुंगदा लेखिद्रबा लमयानबा सिगी अयकपा फोटोदा लेसु कतुना इकाई खुमनबसु उतखे Zananeta Hizam Irawat Memorial Trust Jimiat Nasu Sinduna ngasi lamyanba Irawat ki chama kun mangarak suba birth anniversary ki thauram Ziriwam ki Bawupura da leiba PWD ki guest house ta pangtokre Ziriwam da leiba lamyanba Irawat ki mitam da leisu katuna ikai khumnaba utlaba matung PWD guest house ta mapung oiba palan thauram pangthoke थौरम अदुदा सरुक याखिबा सिंगना लमयानबा सिगी पुंसी महिंग महाकना पामजरंबा अमदी पांगथोकलंबा थबक सिंगी मतांगदा नैनखे लोइनना हौरकलिबा मिरोलना लमयानबा सिना पामजरंबा वाखलोन सिंग आइखोइना तुंग इंदुना थबक ओइना पांगथोकनबा वासक लौखे लमयानबा हिजम इरावत की चाम कुन मंगारक सुबा मपोक कुमोनगा मरी लेनना ngasi पौरावी मखा लेकाई PRS क्लब ममांगी सोरोक की मताइदा उजरा कया थाखरे ngasi thakiba usara pambi singasi miyamna isa isa gi lanmakni khana section ngak senbaga loinana mapung marai phahanaba honabi haina gem public school paurabi ki principal wahengbam janminjoy mitaina phongdokrai miyam gi luchingba lamyanba hizam irawat ki cham kun manga suba mapok kumon thoram hozai lanka asam gi pipal pukri da su pangthokrai Manipuri Kala Christi Kendra Committee na sinduna pangthokiba thoram aduda committee asigi president Nausekpam Manihar amadi social activist Songtham Tilotamana luchingduna miyam na lamyanba irawat ki mitamda haikat laikat tamkhe makhatana aigi aikhoi gi iraipak iramdam haina saithaba isaisu lanthoke
Thauram aduda wa ngangkhibasingna Iravatna hinglingai matamda hozaida laktuna lamdam asigi Manipuri singda anauba ithil ama pinanaba honaramkhiba luchingbani. Mahakna Manipur khakta natana Manipuri na khundaba mafam kayada koina chatuna luchingba asina jati dharmagi khenaba leitana apunbagi saktam ama sagatnaba honarami haiba yauna wafam kaya phongdoknakhe. Paugi marak thatna tenba break matang longminasi. Mi mangkray tha asigi kunipangi ayuk pung mangarom taba matamda aigi ipuroiba Muhammad Turab sahi 58 apokpa leikhidraba Muhammad Rahimuddin hairiba mioy asi yumdagi thokibadagi hausi phawba thiba khangdana leire. Muhammad Turab fit mangaga inchi hum wangi kulei kusuni masa pai masam muraga sangi mamai sangtak tawi yumdagi thokiba matamda amuba masugi long pen set khibago lenana angauba masugi t-shirt ama litki amadi waktangnaba masugi sapala matongki kanagumbana Muhammad Turab hairiba mioy asibu thengnabirabadi manak nakpa police station da sinabiu natragana mobile number 9378114266 da pau pibiu mobile number amuka hana pijari 9378114266 khangan jariba tombi bibi loinabi khomidok mayai lekai Imphal East. HIV haibasi lambi mari khaktada miyoi amadagi amada sandokpa ngami ahanbada HIV positive oiraba mama mapadagi machada anisubada sakhangdaba miyoi singa kondom yaudana yumban magi mari leinabada HIV positive oiba ngami ahum subada miyamaga syringe waina duna sijanabada HIV sandoi mari subada ana layeng bagi e kapada HIV test tawdaba e kaplabadi HIV sandoi punna chamin thakminaba bathroom toilet punba kang chikpa khud sa sokna samnaba lengonaba school da classroom punba amadi office ta thabak punbada HIV sandokte chang naina amasung niyom chumna kondom sijanarabadi HIV dagi ngakthokpa ngami sexually transmitted infections haibadi finumgi laina dagi sungakthokpa ngami aduga angang pamdrabadi kondom sijanabai gadabadi HIV AIDS ki maramda hena akupa marol khangnabagi damak S toll free 1097 da call tabiyu English Hindi natraga Manipuri da wari saba yagane. Breaking matungda mayambu taram nokjari makhataba pauda BJP ki national leader singna kaurakpadagi Manipur ki chief minister N Biren works minister TH Biswajit BJP Manipur Pradesh ki president A Sarda amadi BJP Manipur state ki general secretary organization Ave Kumar Giri ngase nongthulpung mari taba matamda Delhi da paisingadore Delhi da paisilakna bagi wafamasi BJP ki national president JP Nadana kaurakpadagini haire Chief Minister yauna BJP makok thongba luchingba sing Delhi da kausilakliba se handak state asida mikal naksilakpaga loinana sem sanabagi damakni haire Hiramasigi matangda ngasi Manipur ki Chief Minister N Birena TOMTV da hai state asigi assembly mikal asi Thongjin Palda ngaiduna leire BJP ki state asida paliba BJP ki lengak asi makha tana leihanaba anauba lalong kaya yathoknaba national president singna kaurakpane New Delhi da thunglabaga party ki luchingba kaya ga loinana state asida party thabak thoram sing mai paknaba pangthoknaba amadi grassroots level da hena mapangal kankhatnaba wafam sing yauna lakadoriba mikal asigi matangda khanagane Nakalamaromda assembly ki hill areas committee da yauba MLA mapan nahan Delhi da satkiba adu hauzik Delhi da leiri haire hauzik Delhi da leiriba MLA sing adudi V Hankalian ke Laisio L Dikho Letpau Haukip Congress ki Dr Chaltolian Amo TN Haukip Alfred Amadi Vasum Kaikini Panba yavadi ngarang MLA TH Radeshyamna Delhi da sangkhibane Atwan abonmai ki mihat BJP na luchingba Manipur lengak asige failure ni Congress party na mihat adubo akan mamongda condemn tawi haina ngarang Manipur da thunglakiba AICC ke observer Pradyut Bodoloina haikre ngasi Congress Bhavan da pangthokpa paugi mifam amada wafam asi phongtokibani lakliba chahi English singani kunithoi da pangthokadaba Manipur Assembly election gi observer oina lakhiba Lok Sabha gi MP su oiriba Pradyut Bodoloina mifam aduda mahakna makha taraduna Manipur khakta natana BJP na luchingba India gi state khudingmak tongan bawathok kaya thokpa laikre Manipur da su BJP na luchingduna paliba lengak asi mathau pangthokpa ngamdaba lengak ama oire
Manipur lupa crore kaya gi drug phagat kibasing aduda chenaba mioi kaya dandi piba ngamdaba Assam da fakiba drug kaya thigaluba matamda Manipur fauduna purakpa oiramba kaya laikre masida BJP lengak asina chenariba mioi sing dandi piba gi mahutta court gi bail piduna thadokhiba kaya asina BJP lengak asina drug karbar tauba mioi singbu yokhatli haiba takli haike Amarom lamdam asida hauzik thengnariba thabak phangdabagi awaba senja thumja tauba law and order ngak pangamdaba saukhat thaurangi thabak amata paikhatba ngamdaba asi pumnamak yenglaga lamdam asiki BJP lengak asi laibak ngak pangamdaba lengak ama oire aduna laklibe inglisingani kunithoi gi assembly election asida Congress party na BJP bu inthunaba sem sabal loire haike Mifamaduda MPCC ki working president K Megachandra I Hemochandra amadi atai thaumi kayana sarugyakhe Imphal East District Police Commando gi kangpuna lupa crore mari gi masing yamlaba jali note kaloinana mioi ani phagat pangamkhre Thaudog adugi matangda police tagi phangba paw gi matungi nadi Thoubal District Police na akhanaba paw ama phangbadage ngasi ayu anganbada kairau wangkhemda leiba khangpok sangamada thiba humbagi thabak sathabada masing yamlaba jali note sing lotuna thamlamba thengnakhe tungda police na sangadu so hangdoktuna thi humbagi thabak sathabada lupa lising ama chapige namthoklaba jali note sing adu phagat khibane pharaba mioi ani adu kairau wangkhem ngarian chingkhong laikai dage chungkham devan singh chahi yankai apokpa CH Jugindro amadi singakham Surchandra Singh chahi nifu apokpa CH Deven kawi haire One akogi mioi ma magi mamingna Thonggram Tony hojina kairauda leiba masadi hana waito tiam dagini aduna manam enome amsi jiki currency me amsi ofam du poraga currency si udo jin tamona magi moida sinaraga moida matang meam the connection law tamona magi oche thambo erami aduna koi police no ji paraba mi ani si in bum police station da koi sinajare aduga mena PSM resa torga makata na jurisdiction chathagani aduga misagi tonigi magi nephew arun gobami emsu must involved tawi ngasi ayuk Thoubal district ke manung chanba Thoubal sabal tongba mayai laikai da leiba porloifam amagi manakta Thoubal turel mapanda nupa amagi asiba hakchang ama leiramlei pawsina hai asiba hakchang adu laikai miyamna thengdarakibane loinana numit kharani gi mamangda sibo eramgani haina su thajanare makhatana asiba hakchang adu gi marai bakta athauba potsak amana yanbagi khudam leirame mahakanagumba kharana phuraba matung turelda thadaramba oiba yai haina thajanare asiba hakchang adu khunja singna thengdarakpadage police ta paw pibaga loinana police na lokhatkre hauzik fawbagi oina asiba hakchang adu masak maming khangba ngamdri haina pawasina makhatare pawgi maraktat na aten break amatanga muglongminase Feet Group of Institution FCI College of Agricultural Sciences affiliated to Manipur University, the only agriculture and allied colleges in the foothills of Manipur, the perfect ambient for learning agriculture, horticulture, forestry and biotechnology. We at the FCI College of Agricultural Sciences proudly announces the new admission for the program BSc Agriculture, BSc Horticulture, BSc Forestry and B.Tech Biotechnology for the year 2021 and 2022. Eligibility criteria will be 10+2 with PCMB or PCB with minimum 50%, 45% for SC, ST, OBC and PH. Last date of admission is 28 September 2021. For more details, please contact Feet Group of Institution, FCI, College of Agricultural Sciences. Contact number 8794-073-922 or 7085-211-925. Growth Assured Technology Private Limited के Business Development Executive Post के ahangba fam khara kausari. Mahegi thak graduate yamdrabada sahi amagi experience leiraba miyoine hena pamjai. Interest leiba mioi singna adomgi resume pizariba email ID angela.lies@gmail.com asida thazin biraknaba khanganjari. Hena ko pamarol gidamak Growth Assured Technology Private Limited da pau phawbiro. Contact number 9967-037-973. Break matung da mayam butaram nokchari.
Makataba pau pizari. Later laira tola tarabasing amadi hakchangi fibam mima nadrabasing gidamak laingak asina thong launa hangduna thamle. Makoi gidamak laingak asina pangba yaba mateng sing pangani haina BJP Manipur Pradesh ki President A. Sardana haikre. Wafamasi Bharat ki Prime Minister Narendra Modi gi humfutara mathoirak suba mapok kumon palan tharumga mari leina ngarang mongsangai da leiba BP Paul Mental Home da leiriba angang singidamak chana thaknaba polam sing khusinnabagi thoramda haikibane. Mahakna haiki Prime Minister Narendra Modi na aikoi masel gi marakta amana amagi mateng pangnaba amadi punna hingminaba haiba wakhalonda thaurang kaya paikhatli. Maramaduna aikoi pumnamakna Prime Minister gi wakhalon asi thabak da onthokse. Home asibu chalainaba honabada oza staff amadi mari leinaba singna lauriba thodang asi yamna chawi madumak lengak asina khak kauthokte. Home asigi mathau taba sing lengak ki maikaidagi pangani haike. BJP Manipur Pradesh ki tongan ba thau puba singsu saruk yakiba thoram aduga mari leinana home aduda leiriba angang sing oza sing yauna President A. Sardaga punna bol langbi sanaminaduna harau nungaibasu phongdoke. ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔꯗꯤ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡꯁꯤꯗ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯀꯔꯤ ꯗꯔꯀꯥꯔ ꯂꯩ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯀꯥꯟꯗ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯊꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯇꯞꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁט ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯒꯗꯕꯅꯤꯅ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤꯒ ꯌꯥꯝ ꯅꯛꯅ ꯂꯩꯅꯔꯀꯥꯟꯗ ꯑꯉꯥꯡꯒꯤ ꯑꯄꯥꯝꯕꯁꯤ ꯌꯦꯡꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯟꯕꯤꯕ ꯂꯣꯏꯅꯅ ꯑꯉꯥꯡꯁꯤꯡꯕꯨ ꯍꯔꯥꯎ ꯇꯌꯥꯝꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯗ ꯌꯥꯝꯅ ꯆꯝꯕ ꯒꯦꯝꯁꯤꯡ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯂꯦꯡꯕꯤꯔꯛꯄ ꯑꯃꯗꯤ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯑꯣꯔ ꯁꯝꯄꯥꯟ ꯑꯚꯤꯌꯥꯟꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯂꯥꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯕꯤꯔꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯈꯣꯏ ꯊꯥꯒꯠꯄ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ RIMS ke famung humfulaiba security barrack number 2 institute asiki director Professor A. Santana ngasi sangakre thoromadu da wangangaduna Professor A. Santana Manipur Security Service na COVID-19 laichat manung asida lauriba thodang thagatpa phongdoke RIMS da mathau tauriba civil security personnel singi laifamase khwaidagi faba singi manungda amani makoida piriba thagi tolop asisu atai central institute singa manana semle RIMS da mathau tauriba Manipur Security Service ke miyoi singna mit na singna mathau taubaga loinana hospital asida mathau tauriba doctor sing natraga official singna ningthina mathau taubada mateng pangna basu appeal tauke laichat asigi manungda hospital asi taru tanana thamba haibase yamna maru oi hairaduna Manipur Security Service na October 2 dage hauraga chang naina hospital manung asi social service pangthokna basu pautak pike Thoramadu da RIMS ke Medical Superintendent Professor N. Sanjeev, Deputy Director K. Daungel, Chief Account Officer E. Devendro amasung Consultant Y. Zogesur Su Sarugyake. Famung humfulaiba khwaidagi faba security barrack ama civil security personnel gi sabibagi damakta Professor N. Sanjeev na RIMS ki Director bu thagat pasu phongdoke. Kumjaing lisingani taraga manga dagi Manipur da leiriba home guard singna Tanduna lakba demand sing state asida laingak liba BJP na luchingba laingak na thabak ta onthorakpa laibak phavane fangfam thokpa sing fangdana leiriba sing phangnaba makha tana honaki gani haina Manipur Home Guard Employees Welfare Association na phongdorakle wafam asing asi association na senduna Nagaland government ki retired senior SP P Sonamani National Awardee Soram Pravabati amadi kumza inglisingani taraga taretta Home Guard na changsinba khongjangda Kuthang Sara Henba Amadi E Katkiba Miyoi Singh Taramna Okpagi Thoramda Phongdokhibane Imphal East District ki Luwang Sangbam Mayai Laikai Community Hall da Pangthokiba Thoramadu ki matangda wanganglatuna Association ki President Yanglem Mangina Hai state asida leiriba Home Guard na lauriba thodang thagatingai ne Kumja inglisingani taraga manga dagi hauraga association na changsilakpa khongjang BJP na luchingba laingakna khangbirakpa asimak laibak phavane Mamangi laingak na khangbidana leiramba sing paliba laingak asina khangbirakpana home guard sing khara makhaidi safare haiba yai adumakpu hauzik leiriba fibam asida ration ki shell yaudaba rank ki matung inna pay laitaba mapung fana streamline tawdaba yauna pension amadi retirement ki matik chaba chana kanglon laitriba sing lehenaba association na honor khigani haire dain hanesta natragana mahut hapa natragana ahen ba strength pibana chingba dabi mayam ama tawgodoba khoige su series ama leiri asigumba matam asida adugumba torokpa matamda ngasi
ꯆꯔꯥ ꯍꯦꯟꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯒꯤꯗꯤ ꯏ ꯄꯤꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯈꯣꯏꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯍꯣꯝ ꯒꯥꯔꯗ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯃꯣꯏꯒꯤ ꯗꯥꯕꯤ ꯑꯁꯤ ꯐꯪꯅꯕ ꯇꯨꯡꯒꯤ ꯑꯁꯥꯒꯤꯗꯃꯛ ꯇꯨꯡꯒꯤ ꯃꯤꯔꯣꯟꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕꯤꯅꯕ ꯍꯥꯏꯗꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯧꯔꯝ ꯑꯁꯦ ꯄꯥꯡꯊꯣꯛꯆꯕꯅꯤ ꯍꯥꯟꯅꯒꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯕꯁꯟꯠ ꯀꯨꯃꯥꯔ ꯋꯥꯡꯈꯦꯝꯒꯤ 64 ꯁꯨꯕ ꯕꯔth anniversary ꯊꯧꯔꯝ ꯉꯁꯤ ꯄꯣꯔꯣꯝꯄꯥꯠ ꯊꯋꯥꯟ ꯊꯥꯕ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯕꯁꯟꯠ ꯀꯨꯃꯥꯔ ꯋꯥꯡꯈꯦꯝ ꯃꯦꯃꯣꯔꯤꯌꯜ ꯇ꯭ꯔꯁꯠꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯐꯣꯇꯣꯗ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯗꯨꯅ National Students Union of India NSUI Manipurgi President oiramba MS Suvan Nahai laikhidraba hanagi Minister Basant Kumar Wangkhemna miyam gidamak tauramba thabak sing kaidaunungda kauba ngamloi ai haiba wakhalon thadoktuna aikhoi haiba wahai sizinaduna manaba khunai ama oinaba honaramba thabak sing aikhoi khudingna khudung inba tangai fade laikhidrabana manglamba manglan kaya aikhoina ningsingduna saukhatpa lamdam ama oiraknaba honasi haike कोई तामो वांगखेम बसंत कुमार ना यामना पुनिंग थौकत पिकी अदुगा यामना इंगोन तमाना हाइरम बंगसी भौ काउबंग मोइतो वाहिसे आइखोय हाइबो वाहिसे थात इसागे हाइबो वाहिसे थातुएगा आइखोय गे हाइबो वाहिसे ना मतम लेबो कुमिक सिजन नगदबन हाइबो वाहिसे आइ ngasi भौबो काउबंगम तना लेइरेगी थामोय More Battalion ki nifugu humdoi suba Assam Rifles na sinduna ngasi Fit India Freedom Mini Marathon Run for Fun ki banner asigi makhada more manungda leiba tongan ba furup singi naha singna saruk yaduna marathon race ama pangthokre marathon aduda more da leiba community leaders sing amadi KSO more block ki thaumi singna saruk yaduna more forest gate tagi lamtharakiba marathon adubo SDO more Irengbam Dinesh Kumar amadi 43 Assam Rifles Moreki Commandant Sumit Sud Anina flags off Tawduna Integrated Checkpost ICP More Fauba Chenke Tungda ICP asigi campus ta thauram ama pangthoktuna makok mathang takraba singda mana mathum sing piduna pungning thaugatke Luna na thambaga loinana mahausagi khal ngaktuna thamnabagi pandamda lamfelpata leiba Kungamanga Suba BRTF na sinduna ngasi Imphal West District ki tongan ba mafam singda leiramba amot akai sing maruaina plastic sing singdokre ayuki matamda lamfel amadi Imphal manungi mafam singda sathake set sengbadu da mahud amadi ICM gi maikaidagi su mateng pangki haire Mizoram Excise and Narcotics Department and Assam Rifles ki kangbuna ngarang Aijols Tongtai Mall area da thiba humbagi thabak sathabada mioi ani number 4 gram chama yankai nipan ga kwanana fare haire thaudok aduga ikan kanadana Maubak area da sathakiba operation amadasu mioi ani number 4 ga kwanana phagat pangam le haire faraba sing adu polam sing aduga kwanana excise department da khosina khre Lions Club of Imphal Global na Zananeta Hizam Irabat ki chama kunmanga suba birth anniversary ga mari lainana Dulalens Children Home da sana thaknaba polam sing khusina khre Tengbang polam sing khusina baduda Manipur Mahila Kalyan Samiti ge official sing sarugya ke Tengbang polam sing adu khusina rakpada home adu gi makai dage su thagat pa phungdorakle The Naga Students Union Chandel NSUCna All Tribal Students Union Manipur Atsumna Changsiliba Khongjangbu Saugatladuna Ngarang Nungtil Athengba the Autonomous District Council ADC Office Chandel ge Office Solon Sinkre Haire Panba Yabadi KSO Sadar Hills Amadi Atsumna Autonomous District Council ge Pangthoktana Leiriba Mikhal Singh Pangthok Tringai Tongan ba Fam Singh Thabak Loba Yaroi Haina Laingak Tadabi Taubaga Loinana Nahan Sadar Hills Autonomous District Council ge Office Solon Sinkebaga Loinana Office Adu da Leiramba Nauna Thabak Launabagi Thajalakpa Che Changsing Su Mai Thakibane Indiana ning tamba chahi humfutara mathoi surakpaga loinana leibaga sida leiriba mipum khudeng naha oiriba pumnamak masa mau fana leisi haiba pandam ga loinana mafam kayada pangthoknabagum Thobal College Thobal nasu sinduna Azadi ka Amrit Mahotsav Fit India Freedom Run 2.0 Thobal athokpam Kaubila Lampak take Thobal College fauba lamjel chenduna pangthokre
Anglo Manipur War gi site amasu oiriba Thawbal athokpam Kawila makhongda ningtam lanmi athauba singi mafamda maira amadi laikatuna ikai khumnaba utlaba matung mahairoi singna chenkhiba run aduga mari lainana Thawbal College ki Geography Department ke Assistant Professor Dr. M. Damodarna phongdorakpada mepom khudemak laina tina dagi section na laisi hakchang phana laisi pukning wakhal ge sarang naba laigumsi haiba Bharat ne chahi humbutara mathoi ningtam lakpaga mari lainaba pangthokliba Freedom Run asige paujel asi miyamda khangannaba pandamda ngasige run asi pangthokpani haina haike Turelda bus tasinbadake lam koiba mioi taruk sire ngarang yumsa kaisa numit ki ahing nongyaida Meghalaya gi turadage Silong chatpa bus ama Nogcharamda ringdi Turelda tasinke bus aduda yamdrabada passenger kungamathoi tongki haire Pawadu hek fangbaga mi kanba kangbu mafam aduda thuna sangsinduna passenger sing adu kanbagi thabak sathake police ki paw matung ina mioi mari amadi bus ising manung dage lokhat pangamle aduga mioi ani amadi haujiksu bus manung da leiri haire thaudo dagi matangda Meghalaya gi chief minister Conrad Sangmana awaba phongdokre MTC ki bus ama Nongchram thongdagi Turelda tasinbagi mamal yamlaba punsi mangkhiba si laibak thibani laikhidraba sing adugi laihoriba imung manungna wabada thamoi sengna awaba phongdokpaga loinana asok apan nanglaba sing thuna phagalakpa oirasanu haire loisilakpada maroiba pawmukana pizari Manipur gi wang mayauna mafam kayada lamyanba hizam irabat ki chama kun manga suba mapok kumon palan thoram paksana pangthokna kre numidangi matamda maira thanaga dawre Atwan abonmai mihad Union Home Ministry na hakchinna lawbaga loinana NIA da case sinanaba FIR gi copy tharaknaba khangalakle haina Chief Minister N Birena haikre Atwan abonmai gi mihad BJP na luchingba Manipur lengak asige failure ni haina AICC gi observer Pradyut Bodoloina lengak tamaral sirakre Amadi Lord Sinduna Thamlamba Lupa Crore Mari Romgi Jali Note ka konana mioi ani Thawbal City ona phagat pangam kre Matang asida Times of Manipur TOMTV na sandok chaba nungthul punga humge Manipuri Paulo Sinjare Paumideng tabiri besingbo amuka sohana Anandi lechon bamna khurumsari